Welcome back my channel ma'am ngasidi akhoi so nakanda thabi kar thai du hek pa video samjor ke ma'am dode thabi pham yaw sir ya koi dana hon doi ni koi baga maga iga na hek to ni aduga aina thamamba batin do ji pro eda poro he maina na ada hek shek dina batin do piro khai de gini mấy cái là thằng đi qua chặt khay đi cô, khi đó rồi ra này, ô lì này, cái đấy mari ja cái gì mà sao ta làm mình nè, cái gì đâu bạc, đâu cái gì, cái gì mà chúng mình rồi, okay chỉ mất rồi đấy thì nó ngồi hai hai mình đang mình đi đây xe này phải đóng này đấy ở đấy đây nó bị ai nó khôi ba thai vậy chăm bí nó lúc ba cồn mà ngan này thay vì gì đó ai nó nồng mà cái gì mà ngan mu ai yuan sẽ kéo vậy adu ai ngam ne cái gì mà ngan mu ayu ki khôi tukan mangi doi ma ada yo lo khôi tukan kanggu lehen bayan ne ba lấy gar kan ai này yuan ba du thôi sang ga đâu này mỗi em mà mang nó yuan dần mà cái đấy nữa cái gì mà ngan thì cái chuyện này kia đây yuan nhà này cái gì mà hôm đó quân ra cái gì mà ngan một tí lại yuan ngầm adu này cái gì mà ngan một tí lại yuan ngầm như vậy adu mấy yuan gì cái nó ai hayeng lah kaino sat kya pesa do pamudro kumanga do kuntha do ju yol phai dana line cha ki dong ha mang cái tạc đấy mà tầm mang mấy người lên dùng có tiền thế nào vậy chứ? Nhìn cái tin này. Rồi đi tấm rồi nó ngã lên đúng rồi tên lâu chưa gì nữa rồi phải thì hiếm người ta làm gì anh là đâu cả hôn đến lúc lên rồi
ꯑꯗꯨꯝ ꯊꯨꯅ ꯂꯧꯀꯣ ꯑꯗꯨꯝ ꯇꯧ ꯃꯥꯏ ꯀꯥꯏꯔꯣ ꯃꯥꯏ ꯀꯦꯁꯤला ꯊꯕꯤꯁꯦ ꯐꯖꯅ ꯄꯥꯜꯂꯦ ꯃꯌꯥꯝ ꯊꯕꯤ ꯆꯥꯅꯤꯡꯉꯗꯤ ꯀꯥꯃꯣꯡꯗ ꯂꯥꯛꯄꯤꯔꯣ ꯊꯩꯕꯣꯛ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯊꯕꯤ ꯆꯥꯅꯤꯡꯉꯗꯤ ꯀꯥꯃꯣꯡꯗ ꯂꯥꯛꯄꯤꯔꯣ ꯈꯔ ꯑꯗꯨꯝ ꯑꯣꯐꯔ ꯇꯧꯖꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯥꯏꯠꯇꯒꯤ ꯇꯧꯔꯒꯅꯦ ꯊꯥꯡꯗꯔꯒ ꯀꯟꯅ ꯊꯥꯡꯗꯔꯒ ꯍꯥꯟꯅ ꯊꯥꯡꯗꯔꯀꯥꯟꯗ ꯂꯪꯉꯛꯀꯅꯨꯅꯦ ꯅꯪ ꯂꯪꯉꯛꯀꯅꯨ ꯈꯥꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧ ꯀꯥꯏꯗꯦ ꯏꯁꯤꯡ ꯈꯤꯇꯪ ꯌꯥꯎꯔꯗꯤ ꯐꯗꯧꯅꯤ ꯏꯁꯤꯡ ꯂꯩꯉꯥꯏꯔꯣ ꯑꯩ ꯅꯥꯕꯅꯦ ꯊꯕꯤ ꯃꯌꯥꯝꯗꯣ ꯍꯦꯛꯑꯦꯀꯣ ꯈꯥꯃꯦꯟ ꯃꯌꯥꯝ ꯍꯦꯛꯑꯦ ꯍꯛꯆꯥꯡꯁꯦ ꯃꯥꯅ ꯃꯉꯥꯅꯤ ꯌꯥꯎꯕ ꯆꯞ ꯂꯣꯏꯁꯟꯕꯅꯦ ꯑꯗꯨ ꯂꯣꯏꯅ ꯍꯣꯜꯂꯤꯅꯦ ꯃꯐꯝꯗ ꯑꯃꯨꯛ ꯍꯣꯜ ꯃꯌꯨꯝꯗ ꯍꯣꯜꯂꯦ ꯃꯌꯨꯝꯗ ꯑꯃꯨꯛ ꯁꯦꯝꯕ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯣꯡꯇ ꯍꯨꯟꯗꯦꯗꯅ ꯂꯣꯏꯅ ꯆꯥꯕꯤꯔꯤꯉꯣ ꯑꯗꯨ ꯀꯅꯥ ꯋꯥꯏꯗꯣ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯊꯥꯡ ꯑꯍꯨꯝ ꯊꯥꯡꯖꯞ ꯑꯃꯨꯛ ꯃꯔꯤ ꯃꯊꯥꯡ ꯃꯔꯤ ꯇꯧꯕꯗꯨꯗꯤ ꯀꯩꯅꯣ ꯆꯠꯈꯤꯅꯦ ꯏꯪꯊꯝꯊꯥ ꯊꯕꯤꯅꯦ ꯄꯥꯝꯄꯨꯝꯒꯤꯗ ꯆꯠꯈꯤꯕꯅꯦ ꯂꯤꯂꯣꯡꯒꯤ ꯑꯉꯥꯡꯗꯨꯒ ꯂꯤꯂꯣꯡ ꯂꯥꯛꯄ ꯑꯩꯉꯣꯟꯗ ꯍꯪꯉꯝꯕꯅꯦ ꯑꯩꯅ ꯑꯁ ꯅꯨꯄꯤꯅ ꯃꯥꯏ ꯊꯕꯛ ꯁꯨꯕ ꯌꯥꯔꯣꯏ ꯏꯎ ꯉꯥꯎꯂꯦ ꯃꯥꯒꯤ ꯆꯨꯔꯤꯁꯤꯅ ꯂꯣꯏꯔꯦ ꯊꯕꯤꯁꯦ ꯂꯧꯊꯣꯛꯑ ꯇꯨꯝꯍꯜꯂ ꯊꯝꯃꯝꯕꯅꯦ ꯅꯪ ꯁꯥꯎꯕ ꯈꯣꯠꯄ ꯑꯩꯅ ꯍꯥꯏꯌꯦꯕ ꯉꯥꯡꯅꯕ ꯌꯥꯗꯕ ꯍꯧꯒꯠꯂ ꯃꯥꯅ ꯑꯩ ꯌꯥꯗꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯂꯥꯛꯀꯅꯨ ꯌꯥꯝ ꯐꯖꯅ ꯍꯥꯏꯖꯕꯅꯦꯀꯣ ꯑꯩ ꯅꯪ ꯊꯤꯟꯕ ꯉꯝꯃꯣꯏ ꯂꯥꯛꯀꯅꯨ ꯌꯥꯝ ꯐꯖꯅ ꯍꯥꯏꯖꯕꯅꯦꯕ
ꯃꯌꯥꯝ ꯀꯥꯂꯦꯟ ꯊꯕꯤ ꯑꯃꯨꯛ ꯍꯦꯛꯄ ꯍꯧꯔꯒꯦ ꯅꯪꯁꯨ ꯎꯃꯣ ꯅꯠꯇꯦꯀꯣ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ 50 ꯅꯉꯣꯟꯗꯒꯤꯗꯤ ꯑꯩꯅ ꯎꯗꯒꯩ ꯍꯜꯂꯤꯅꯤ ꯅꯤꯡꯊꯧꯗ ꯌꯥꯗꯕꯩ ꯅꯉꯣꯟꯗ ꯃꯥꯟꯊꯣꯛꯄꯗꯨꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯅꯤ ꯌꯥꯏꯅꯤ ꯀꯥꯏꯁꯨ ꯍꯥꯏꯅꯤ ꯑꯩꯅ ꯃꯔꯝ ꯆꯥ ꯆꯥꯅ ꯃꯉꯣꯟꯗ ꯑꯩꯅ ꯂꯥꯛꯄ ꯀꯌꯥ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯝꯗꯥꯏꯗ ꯅꯪꯒꯤ ꯅꯨꯄꯤ ꯅꯪꯒ ꯍꯧꯖꯤꯛꯄꯨ ꯆꯥꯅ ꯁꯤ ꯌꯧꯔꯀꯥꯟꯗ ꯃꯁꯛ ꯈꯥꯏꯅ ꯌꯥꯕ꯭ꯔꯥ ꯌꯨꯝ ꯄꯥꯟꯕꯁꯤꯗꯤ ꯅꯪꯅ ꯌꯥꯝꯅ ꯈꯪꯅ ꯁꯥꯔꯤꯕ ꯇꯧꯔꯤꯕ ꯄꯣꯠꯇꯨ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯈꯪꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯝ ꯆꯥꯛ ꯍꯨꯟꯗꯣꯛꯎ ꯌꯥꯕ꯭ꯔꯥ ꯁꯤꯁꯤꯅ ꯄꯥꯟꯕꯒꯤ ꯈꯔ ꯋꯥꯠꯄ ꯃꯥꯜꯂꯦ ꯈꯤꯇꯪꯗꯤ ꯄꯤꯛꯑꯦ ꯁꯤꯅ ꯏꯪꯊꯝꯊꯥꯒꯤꯒ ꯀꯥꯂꯦꯟ ꯊꯕꯤꯁꯤꯒꯗꯤ ꯈꯔ ꯈꯦꯠꯅꯔꯦꯀꯣ ꯃꯌꯥꯝ ꯁꯤꯅ ꯑꯃꯨꯛ ꯁꯥꯡꯖꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯇꯦꯝꯕꯪꯅꯔꯒ ꯍꯥꯏꯇꯥꯔꯦ ꯃꯕꯨꯛꯇ ꯆꯥꯎꯕ ꯈꯟꯕ ꯇꯧꯔꯒꯦ ꯌꯥꯎꯁꯜꯂꯗꯤ ꯀꯃꯥꯏꯅ ꯇꯧ ꯊꯕꯤꯁꯦ ꯃꯅꯥ ꯌꯥꯝ ꯄꯥꯟꯗꯕꯅ ꯄꯥꯜꯂꯦ ꯂꯩ ꯁꯤ ꯄꯨꯔꯥ ꯍꯦꯜꯂꯛꯑꯕꯣ ꯈꯪꯗꯦ ꯁꯤꯗꯗꯤ ꯁꯦꯡꯉꯕꯕ ꯁꯤꯒꯤꯁꯦ ꯑꯗꯨꯗꯤ ꯁꯦꯡꯉ ꯃꯔꯤ ꯑꯣꯏꯅꯀꯣ ꯌꯥꯅꯤ ꯂꯣꯏꯗꯣꯔꯦ ꯀꯦꯖꯤ 10 ꯍꯦ ꯑꯗꯣ ꯏꯁꯤꯡ ꯆꯤꯡꯅꯕ ꯇꯧꯁꯦ ꯏꯁꯤꯡ ꯆꯤꯡꯅꯕ ꯇꯧꯁꯦ ꯁꯨꯝ ꯀꯣꯏꯔꯤꯗ ꯍꯣꯏ ꯊꯕꯤꯁꯦ ꯃꯄꯥꯟꯗꯤ ꯁꯥꯔꯤꯕꯣꯅꯤꯍꯦ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯃꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏ ꯐꯕ꯭ꯔꯥ ꯍꯥꯏꯔ ꯍꯦꯛꯑꯗꯤ ꯀꯗꯥꯏ ꯃꯄꯥꯟ ꯆꯠꯂꯣꯏꯗ ꯀꯌꯥ ꯏꯄꯥꯟ ꯄꯥꯟꯕ ꯑꯣꯏꯗꯦ ꯍꯥ ꯁꯤ ꯂꯩꯔꯦ ꯉꯁꯤꯒꯤꯗꯤ ꯊꯕꯤ ꯍꯦꯛꯄꯒꯤ ꯀꯩꯅꯣꯁꯦ ꯃꯌꯥꯝ ꯁꯤꯒꯤꯗꯤ ꯊꯕꯤ ꯍꯦꯛꯄꯒꯤ ꯁ꯭ꯋꯥꯏ ꯇꯧꯁꯟꯖꯔꯒꯦ ꯃꯊꯪ ꯀꯟꯇꯦꯟ ꯅꯨꯡꯉꯥꯏꯕ ꯑꯃꯗ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ